튀우시러 마미 튀우시러 Mamang grapa. 망그래 마 Oh, mamang gredo. 제제 아코마 마티미 노제 해요 Ma, 아코마 마티미 노마 malam salam sakino. 제제로다 빨리 마티미 노제 Eka na. Mamang gredo timiloki. morning ngasi ding hangai hogot bedagi khara thengno got bunu mine sunday nu mine adu sham hara pung pan dong gale si thingan bisi tommi ngai raji nu tum mine to tommi mi pang ni ko ji koi bang phum de sat ni lai krom ba pula ke ma phum yam phazai hai si ni breakfast le ngai rai lu jabal loi re ji ji tan yo re ko ji lo he ko bung hoiจะแค่เป็นมาเรื่องกับมาทานเลยฉันรวยแล้วก็ยุ่มดงจังแย่ประมาณนั้นทุกข์คือว่าใจก็จริงๆเล่นวิวมาเราพัฒนาเลยเนี่ยไม่ใช่ระบบทางการดิระบบทางไว้ระบบทางการดิเราไปพงทางการดิลุงชูดีอะไรเนี่ยพงทางการดิยังพัฒนาเราก็ลุงแต่ว่าดึกขัดขัดนี่มีเป็นล้วนดีฉลาดอันว่างเลยพงชาเลยก็หายแล้วกันนี่เลยจุป่าเอามาปันชาเลยไอ้บ้าเลยป่าเลี้ยงไว้แล้วกันนี่แบบฉันโดนดูดิบ้าฉันโดนดูดินั่นไงใส่กับทุกป่าเราดูเลยนะให้กับพวกเลยนะบุกเลยนะมันมังตุนเลยมามันมังด้วยตัวมันตัวเดี๋ยวเราโทรละย่าบุกเลยสิตาตัวบุกก็ต้องมีนะตัวน่ะไม่จันโดนที่นี่พัดใจไม่ใหญ่โอ้โหเลยฝากมึงน่าจะนอนจะลามเนี่ยอะไรนี่กาวเนี่ยอ่างนี่น้ำเลยหรอไหมส้มหมูจะปนเอาไปมาส่วนมาขี้อันที่ต้องอะไรดีสิเนี่ยจันโดนจริงไหมจันโดนเนี่ยพัดใจไม่ใหญ่ที่โอ้ยมาข้างนี่จะมาได้ให้ยันกันตัวไซน์บอร์ดเช่สัญญาณมงคุเรียนมาจากบอร์ดอีสิเดียวนี่นะสัญญาณมงคุเรียนท้าวเนี่ยให้ยันมั่มตัวได้ให้ยันละกันตัวลำบีอยู่อันพัฒนาเนี่ยว่าก็ล่าสุดพัฒนาไทยอาจจะอู้เลยตัวกลาสที่พัฒนาไทยกันมาก่อนจริงแล้วเมื่อกี้ฉันบันให้ยันพัฒนาเนี่ยโฟโต้กราฟตัวนี้เอาเงินมาตัวนั้นเลยเนี่ยเอาตัวเราคุยจะเฉลยกันเนี่ยไม่เอาจังมันเนี่ยครูแต่เรียนต้องบุตรครูเรามาจิมานโลครูแต่เราที่ได้งำมาตัวงำมาตัวเนี่ยว่างำมาตัวเจนเทอร์กี่ตัวมาจริงคงจะสู้ไล่ครูผมมันเลยเหรอมีแมวมาสู้พวกกันน้ำมันเลยทองชิ้นสูงกว่าน้ำมันอย่าไม่คุยอามันนี่น้องพวกนิ่งทูปันถอยบีผู้บ่มให้น้องพวกนิ่งทูให้กันเล็กก็ต้องของแบบชีดสุดยอดจะน่ามาไม่ได้สิไล่มาเลยแล้วกันจะมีแบบนั้นไหมไอ้นั่นพี่ว่าเอางานเลยไอ้สาวกับปุ๋ยก็เคยเอามาได้เฉลยใหญ่ไอ้นั่นไงเจ๊เจ๊ไงล่ะเราเฮ้ยไปโร่ใช่เป็นกระสายดิ
ꯁꯤꯅꯤ ꯍꯥꯏꯕ ꯁꯤꯁꯦ ꯔꯥꯎꯟ ꯀꯣꯏꯔ ꯃꯥ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯗꯩ ꯐꯣꯇꯣ ꯅꯝꯕꯁꯦ ꯁꯥꯏꯠ ꯑꯃ ꯌꯥꯗꯦꯕ ꯃꯃꯥꯏ ꯑꯍꯨꯝ ꯑꯇꯣꯞꯄ ꯃꯃꯥꯏ ꯑꯍꯨꯝꯗꯤ ꯌꯥꯕ ꯈꯨꯐꯖꯁꯦ ꯃꯤꯗꯤ ꯈꯨꯌꯥꯝ ꯑꯃꯅꯦꯕ ꯒꯥꯔꯤꯁꯦ ꯁꯤꯗꯁꯨ ꯄꯥꯔꯛ ꯇꯧꯔꯦꯗꯅꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯥꯈꯠꯂꯛꯄꯗꯣ ꯑꯗꯨꯗꯁꯨ ꯂꯣꯏꯅꯃꯛ ꯄꯥꯔꯛ ꯇꯧꯔꯒꯅꯦꯕ ꯂꯩꯍꯧꯔꯤꯁꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦꯕ ꯁꯤ ꯃꯐꯝꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤ ꯌꯥꯝ ꯆꯤꯜꯂꯝꯃꯦ ꯇꯔꯄꯣꯟ ꯃꯇꯝ ꯑꯣꯏꯕꯩꯔꯥ ꯀꯩꯅꯣ ꯆꯤꯡꯈꯦꯡꯉꯥꯟꯕꯤꯁꯦ ꯁꯤꯗ ꯂꯥꯛꯑꯦ ꯊꯤꯔꯨꯁꯤ ꯂꯥꯛ ꯃꯃꯤ ꯊꯤꯔꯨꯁꯤ ꯂꯥꯛ ꯃꯃꯥ ꯃꯥꯡꯈ꯭ꯔꯕꯣ ꯃꯃꯥ ꯃꯥꯡꯈ꯭ꯔꯦ ꯑꯃ ꯑꯣ ꯃꯃꯥ ꯃꯥꯡꯈ꯭ꯔꯦꯗꯣ ꯆꯦꯆꯦ ꯑꯩꯈꯣꯏ ꯃꯃꯥ ꯊꯤꯃꯤꯟꯅꯧꯁꯦ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯃꯃꯥ ꯊꯤꯃꯤꯟꯅꯧ ꯑꯉꯥꯡ ꯆꯪ ꯆꯠꯈꯤꯅꯣ ꯅꯪ ꯆꯦꯆꯦꯔꯣꯗꯣ ꯑꯩ ꯃꯃꯥ ꯊꯤꯃꯤꯟꯅꯧꯁꯦ ꯃꯃꯥ ꯃꯥꯡꯈ꯭ꯔꯦ ꯊꯤꯃꯤꯟꯅꯧꯁꯤ ꯊꯤꯔꯣ ꯊꯤꯔꯣ ꯌꯦꯡꯉꯣ ꯎꯕ꯭ꯔ ꯌꯦꯡꯉꯣ ꯎꯕ꯭ꯔ ꯌꯦꯡꯉꯣ ꯅꯪ ꯈꯪꯅꯕ꯭ꯔꯣ ꯐꯖꯩ ꯃꯐꯝꯗꯤ ꯃꯥꯡ ꯈꯨꯠꯁꯧ ꯑꯃꯅꯦꯕ ꯑꯗꯣ ꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯎꯁꯣꯞ ꯀꯠꯄꯁꯦ ꯉꯁꯥꯏ ꯃꯤ ꯃꯌꯥꯝ ꯇꯤꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯗꯣ ꯎꯁꯣꯞ ꯀꯠꯄꯩꯅꯦꯕ ꯑꯩꯈꯣꯏ ꯃꯤ ꯉꯁꯤꯁꯦ 1,000ꯃꯨꯛꯀꯤ ꯎꯁꯣꯞ ꯀꯠꯂꯦ ꯍꯥꯏꯕꯀꯣ ꯑꯗꯨꯗ ꯎꯁꯣꯞ ꯀꯠꯄꯒꯤ ꯀꯠꯀꯦ ꯈꯣꯠꯀꯦꯅ ꯍꯥꯏꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯕꯁꯦ ꯀꯣꯅꯨꯡ ꯃꯃꯥꯡꯉꯩ ꯀꯣꯅꯨꯡꯗꯣ ꯁꯣꯔꯤ ꯑꯗꯨꯗꯁꯨ ꯂꯩ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯁꯅꯥꯃꯍꯤꯒꯤ ꯁꯨꯃꯥꯏꯅ ꯀꯠꯄꯒꯤ ꯀꯩꯅꯤ ꯕꯨꯀꯤꯡ ꯂꯧꯐꯝꯁꯦ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯧꯒꯦꯁꯨ ꯌꯥꯏꯑꯕ ꯑꯗꯨꯃꯥꯏꯅ ꯑꯣꯞꯁꯟ ꯑꯅꯤ lay ꯑꯗꯣ ꯃꯤ 5ꯗꯪ 10ꯗꯪꯒꯤ ꯀꯠꯀꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕ ꯁꯣꯔꯥꯠꯀꯤ ꯀꯩꯒꯤ ꯂꯣꯏꯅꯃꯛꯀꯤ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯍꯥꯏ ꯑꯗꯣ ꯑꯀꯨꯞꯄ ꯃꯔꯣꯟꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯗꯨꯗ ꯆꯠꯂꯒ ꯑꯣꯏꯅ ꯂꯧꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝꯃꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯖꯔꯒꯦꯅ ꯍꯧꯖꯤꯛ ꯈꯜꯂꯁꯤ ꯑꯗꯨ ꯕ꯭ꯔꯣ ꯃꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯈꯔ ꯊꯥꯖꯜꯂꯦꯕ ꯂꯣꯏ ꯄꯨꯂꯞ ꯊꯥꯖꯟꯗꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯉꯛꯄꯁꯤꯗ ꯃꯤ ꯃꯌꯥꯝ ꯆꯤꯜꯂꯤꯗꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕ ꯀꯥꯟꯗꯗꯤꯀꯣ ꯃꯣꯏꯅ ꯃꯤꯁꯤꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯤ ꯃꯁꯤꯡ ꯈꯥꯏꯗꯣꯛꯑ ꯆꯪꯍꯜꯂꯦꯕ ꯑꯗꯣ ꯃꯅꯨꯡꯗ ꯀꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯠꯅꯕ ꯄꯣꯔꯛꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯅꯦꯅꯥ ꯇꯥꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯀꯠꯄ ꯐꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯃꯐꯝꯗ ꯀ꯭ꯔꯤ ꯏꯅꯅ ꯆꯪꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯦꯕ ꯈꯣꯏꯔꯝꯕꯗꯨꯁꯨ ꯂꯣꯏꯔ ꯀꯥꯈꯠꯂꯛꯄꯁꯦ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯕ ꯑꯣꯏ ꯍꯥꯏꯕ ꯃꯆꯤꯠ ꯃꯆꯤꯠ ꯊꯥꯖꯜꯂꯦꯕ ꯄꯨꯂꯞ ꯑꯃꯨꯛꯇ ꯊꯥꯖꯟꯗꯦꯕ ꯈꯣꯏꯔꯝ ꯂꯣꯏꯔꯒ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯀꯥꯟꯗ ꯊꯋꯥꯏ ꯆꯪꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯉꯁꯥꯏꯒꯤ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯅꯕꯒꯤ ꯃꯌꯥꯝꯗꯣ ꯑꯗꯨ ꯌꯥꯎꯗꯕꯤꯗ ꯈꯨꯔꯨꯝꯕ ꯐꯪꯉꯦ ꯃꯈꯨꯠ ꯆꯤꯋꯥ ꯇꯧꯏꯁꯦ ꯅꯥꯏꯔꯥꯒ ꯃꯃꯥꯒꯒꯤ ꯗ꯭ꯔꯦꯁꯁꯤꯗꯤ ꯃꯦꯆꯤꯡꯅꯤꯍꯦ ꯃꯦꯆꯤꯡꯅꯦ ꯑꯗꯣ ꯒꯥꯔꯤꯁꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯄ ꯌꯥꯕ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯃꯣꯏꯅ ꯐꯖꯅ ꯃꯣꯏꯒꯤ ꯀꯩꯕ ꯀꯣꯗꯂꯦꯁ ꯍꯥꯏꯕ꯭ꯔꯣ ꯃꯣꯏ ꯀꯩꯅꯣꯗꯣ ꯂꯥꯎꯇꯣꯐꯣꯟ ꯑꯃꯃꯝ ꯄꯥꯏꯅꯔꯦꯅ ꯑꯗꯨꯒ ꯂꯥꯎꯅꯩꯌꯦꯕ ꯑꯗꯣ ꯁꯤꯗꯩ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯒꯥꯔꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯍꯟꯗꯦꯕ ꯊꯧꯗꯔꯛꯄꯗꯅ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯃꯐꯝꯁꯦ ꯚ꯭ꯌꯨꯁꯦ ꯆꯤꯡ ꯃꯊꯛꯇꯩ ꯊꯧꯗꯔꯛꯄꯅꯤꯅ ꯑꯁꯤꯗ ꯂꯩꯕ ꯎꯔꯛꯁꯤ ꯃꯤ ꯁꯦꯡꯗꯣꯛꯄꯤꯅꯕ ꯃꯤ ꯂꯩꯕ꯭ꯔꯥꯕ ꯃꯐꯝꯁꯤ ꯅꯥꯜꯂꯦ ꯈꯪꯗꯦ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯈꯨꯟꯒꯤ ꯃꯤꯅ ꯑꯁꯤ ꯂꯩꯕ ꯎꯔꯛꯁꯦ ꯂꯥꯏꯐꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯀꯠꯐꯝꯁꯦ ꯃꯐꯝ 3 ꯊꯣꯛꯅ ꯂꯩꯍꯧꯋꯦꯕ ꯃꯣꯏꯁꯤꯗ ꯁꯪꯂꯦꯟ ꯁꯪ ꯑꯆꯧꯕꯁꯦ ꯃꯐꯝ 3 ꯂꯩꯍꯧꯋꯦ ꯄꯥꯟꯊꯣꯏꯕꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯝꯂꯣꯡ ꯕꯖꯥꯔꯗꯒ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯗꯣ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕ
ba kayo? Anong taon